Tanik tanik hairagliba makhol aduda Chanusu thawai nuaijada matabu themjaraklami. Priya, nang ngasaido saugano ko nang ne na khangiduni. Babadi thainagi imatongi khudombi matonda tongiduni. Adana nang na hairibaduda makhoi gi khanthaba ngamdraba mako aduda karisu kanthadana achumba saribani. Aduda nang main tawnu ko amadi aibusu waroganu ko. Oi, ai nangbudi karisu warogdeda. Aina nungaidribabu thaina adumna tawramdaba babana ngasi tawriba mongodudi khara nungaite chanu. Chumme, masi pumbase madugi mahu pubilina mongduna thoan mangangtani. Oi parese. Ai kaisu khalaroige. Ado kamdawraklage inkoldubo. Ha, yamung noina pirage inkol ama haire. Aduda yanare. Oh, adudi yam pharine. Adui hardi arkesi yam phaiko. Chanu do handakti magi mataroina tomthingan babu thakatpaduda maithong aduda paliba piktak tawba machin baladuna khitang khak chingkhattuna nokfe tawje. Aduga asumna hairaklammi. Hoi se adudi chanu ai thamage. Hoi thamo. Ado nang kayum khanu ko. Hoi ba khandrip itanu shibi. Asi haina mataroi du wari sabalurduna phone adu thamnakhi. Numit adu haukrabada mathangi numit ki ayuk anganbada kesodu machaga mayagana leiriba mafam aduda laktuna makoigi doorbell aduda ringkhingli. Chanusu masado fresh oithoklaga laigi thoram luithoktuna chakhumda breakfast semlambadu tarakliba doorbell aduda masu thongadu hangba thoraklami. Maduda mapaibungo leplaga lerambaduda hairaklami. Oh, baba laidana changbiro. Kesosu changaktuna Chanuna yumyai drawing room na duda puraklaga famali. Baba, ai yamung korake ngahak lebirama. Hoi. Chanusu adu hairamduna tomthingan babu kauba karaklami room tamna. Thongso hanglaga lerambaduda Chanusu hek jangsinbani. Maduda tomthingan badu masa fresh oirubagi towel amakak setlaga mirror mamangda leptuna sam hatlambani. Adubo masu mi ama changakpagi sahong phangbada kanana haina yingthoraklami. Mi haiba mi sina chokpo haina tamladi layam phahanna laklasu kanba ngamde haibadu ngasidi tomthingamada thoklari. Mana yingthorakpada tawel adusu makhada hek takhibaga mapa chanatuna Chanusu changakpada hek mifam oiraduna anidu ngaihaktangdudi ngakna yingnaduna animak ahoba khonjada khanglaw lawraklami. Sofa ka aduda tomthingan badu yamna chinglemna makuboki manakta thoraklami. Babu ngaihak ngaire warobini. Kesosu mingondagi lemna lawbani hairadi pamjakhraba chokjakhraba aduna noklaga hairaklami. Waraude. Ipadi nangna pini haibasida harauribani. Ahoy babu. Asi haidana tomthingan basu sofadu da famtharaklaga hairaklami. Babong projecto amukta. Asi hairakpada keso magi bag adudagi project ki file adu lauthoklaga RK da piraklami. Se ibungo sida leire. Tomthingan basu piraklibadu lawduna yenglami. Tomthingan basu madu haifet yenglaga hairaklami. Babong sisi ki yam chanaba pangaida lam ama lei. Adu yengurase. Hayeng la hangchit la adu hekta biro. Hoine ibungo. Hayeng oine hekta yengla sido. Hoi babong. Yengase. Asam na hainari ngai Chanusu chakhum lomdagi makhutta tray ama paiduna thangthabada ngairiba maninna phongphong kariba chakap ani haptuna amadi chini khara hapa plate amada spoon ani ka haptuna puthoraklami. Lairiba table aduda thamlaga Chanuna yauriba chini adu spoon ahum kotlaga chakap amada haptuna otlaga
amuk chini adu spoon amana amu mari mukotuna cha cup amaduda haplaga otuna mapuroi baga mapaga da piraklami chini khara yamdabaduna tomthin ngalbana lawi amadi chini spoon amma henbaduna mapana lawduna chanasu makhoi gi wari adu tagadabagi nakan gi leiba sofa du da famtharaklami asumna ngaya wari saraba tungda kesoso chakap adu lokhatuna sep ahum mari ra chinglaga thangdaraktunna haraklami phare phare adudi aisu chalage ko tomthin ngal basu nokfe tawna hoi babu ai thindokjage asi haidona tomthin ngal bana kesobo thindokhi chanasu chairiba singdu losilhauri nungthilgi pung anigi matam aduni pamhaibadu chanugi company da hek phaujilaklami aduga tan chanana tomthin ngal basu chanugi da changakpaga mapa chanarami ani du changfam da thengnabadu da tomthin ngal ba mabuk luraktuna pisumani du haifet chikhatuna inga I pamhaibadi tomthin ngal ba ubada harau harauna hello Mr. tomthin ngal ba aisu chanugi manakta lakpani ado songi di wife to aigadi all classmate ne aduna ibanisu mingse adum koi dabida aisu samlaga RK na kaurage personal da thabaki wana tab mi amana hairakpa wada matung hakchinna khallaga lusinna lawbangamba tomthin nganbagi ko aduda ngaihakte pamhaibagi personal haina pankhiba wahaduda uru ungduna ngaihak wakhal khallaga haifet waurak tawna hairaknami hoi yai aisu pamhaitang kaurage hoi adudi changase au asi haiduna makoi anisu changai chanugi kagi thong adu hanglaga animak changakpani chanu sofa ama yengambaduda changaklibadu yenglakpada tomthin nganbaga pamhaibaga oirambaduda ngakna yambo pamhai yam thajadena pamhaiba mayado ihi higatuna hairaklami aina lakpada noi hero so thengnaraba aduda changminarakpani o chanu karigumba ama nisinlaklami nongma tomthin nganbaga maga chak chaningai pamhaiba haise kanano haina hairakkhibadu pamhaibana chanugi mamai mapada changsilaklaga makhutna khupi khattuna hairaklami kaidore haibano chanu ungliduna ha chanu sugi alaktuna kaisu tawdida tomthin nganbadu wa amata ngangdana sofa do da famlaga yenglibani chanuga pamhaibana tawribadu mahak wakhal su kaya makhalibani ko aduda nupa na khara leibasida ungdanaga tawri aini ngasi mihulse karaktana ba tok hek chongsin miga lei khangdakai adumna khanduna mamitu khaktakna yenglai chanuda chanu su yenglaklibaduda masadu leitakpam amadi khangdrabani tanjaduda pamhaibana farak phuraklami chanu kaino coffee gam ta kawarroidro nangbo sigang halage hairo chanu su ngasaidagi bab ama oiridabadu pamhaibana hairakpaduda hoi kauge ngahak pamama asi haiduna chanuna magi assistant labu kauduna coffee humta purao asomna haikiduna masu mapureiba madi pamhaibana famliba sofa du raktuna famthei pamhaibana wa hoduraklami chanu ai horendi nudalake kuire nangna thongba hinjang mahau khangkhidaba aduna party macha ma tawsidana aikhoi humkha chanu du hantak pamhaibagi wahaiduda mapureibada taru yengcharaklami tomthin nganbadi hanadagi amukka hena mamit adu khana yengba helami chanu du madhubada masadu khangi pamhaibana hairaklami kaino chanu khangiduna ha kaisu tawde oh fare ado asi haiduna amuk tomthin nganbada hairaklami arke horen tawse yaidana yumsu chanugi business card tagi khange tomthin nganbadasu atamdana mangonda hairaklabaduda haidrabadi yadaduna hairaklami hoi lao tawrase
ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯍꯦꯛ ꯆꯅꯨꯗ ꯊꯣꯡꯍꯜꯂꯝꯂꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯍꯥꯏꯌꯨꯗꯅ꯫ ꯆꯅꯨ, ꯑꯩꯗꯤ ꯂꯥꯛꯑꯅꯤ, ꯅꯣꯏ ꯑꯥꯔꯀꯦꯅ ꯌꯥꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯂꯤ꯫ ꯆꯅꯨꯁꯨ ꯅꯣꯛꯐꯦꯠꯇꯤ ꯇꯧꯏ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯁꯨꯛꯅꯣꯛ ꯍꯦꯛ ꯅꯣꯛꯅꯤꯡꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯝꯍꯩꯕꯗꯨ ꯆꯅꯨꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯊꯦꯠꯂꯤꯕ ꯕꯦꯜ ꯔꯤꯡ ꯑꯗꯨꯗ ꯈꯤꯡꯂꯤ꯫ ꯆꯅꯨꯗꯨ ꯕꯥꯠꯔꯨꯝꯗ ꯂꯩꯈꯤꯕꯅ ꯇꯥꯗꯦ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯇꯥꯔꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯒꯦꯠꯇ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯍꯥꯞꯂꯤꯕ ꯂꯦꯞꯇꯣꯞꯇꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯈꯝꯕꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ? ꯃꯥꯅ ꯉꯁꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯁꯥꯃꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯖꯗꯦ, ꯑꯗꯨꯕꯨ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯄꯨꯗꯨꯅ ꯃꯍꯥꯛ ꯄꯥꯝꯍꯩꯕꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯦꯜ ꯔꯤꯡ ꯑꯗꯨ ꯈꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯍꯥꯡꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯅꯨꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯟ ꯆꯥꯟꯅꯅ ꯆꯅꯨꯁꯨ ꯕꯥꯠꯔꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯈꯤꯡꯂꯛꯂꯤꯕꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯥꯝꯍꯩꯕ ꯀꯣꯜꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ, ꯍꯜꯂꯣ? ꯍꯜꯂꯣ, ꯆꯅꯨ, ꯅꯣꯏ ꯒꯦꯠꯁꯦ ꯉꯁꯥꯏꯗꯩꯅꯦ ꯑꯩꯅ ꯕꯦꯜ ꯔꯤꯡꯁꯤꯗ ꯅꯝꯃꯤꯁꯦ, ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯍꯪꯉꯛꯇꯦ꯫ ꯑꯩ ꯁꯤꯗꯣꯔꯦ ꯃꯤ꯫ ꯆꯅꯨꯗꯨ ꯄꯥꯝꯍꯩꯕꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯏ, ꯃꯔꯝꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕ ꯂꯩꯅ ꯂꯩꯅ ꯕꯦꯜ ꯔꯤꯡꯒꯤ ꯃꯈꯣꯜ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯑꯣꯍꯣ, ꯁꯥꯎꯅꯨꯀꯣ ꯄꯥꯝꯍꯩ, ꯑꯩꯗꯣ ꯁꯣꯝꯗ ꯊꯕꯛ ꯀꯩꯀꯩ ꯇꯧꯕꯗ ꯇꯥꯍꯧꯗ꯭ꯔꯦ, ꯑꯗꯣ ꯑꯩ ꯍꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯆꯅꯨ ꯂꯩꯔꯝꯕ ꯃꯐꯤ ꯑꯃ ꯍꯦꯛ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯒꯦꯠ ꯑꯗꯨꯗ ꯍꯥꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯝꯍꯩꯕꯁꯨ ꯆꯪꯉꯛꯇꯨꯅ ꯁꯣꯐꯥ ꯀꯥ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯆꯅꯨꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕ ꯃꯆꯤꯟꯒꯥꯗꯨ ꯏꯄꯣꯝ ꯄꯣꯝꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯈꯨꯠꯇ ꯈꯥꯕꯩ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨ ꯃꯤꯠꯌꯦꯡ ꯍꯣꯡꯒꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯈꯥꯕꯩꯁꯨ ꯄꯥꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯕ ꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯂꯠꯂ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯄꯥꯝꯍꯩꯕꯗꯣ ꯂꯥꯍꯧꯔꯦ, ꯌꯥꯝꯕꯨꯡ ꯉꯥꯛꯇ ꯊꯣꯛꯄꯤꯌꯨ, ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯍꯥꯏꯔꯤꯕ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯩꯁꯤꯟꯈꯤꯗꯨꯅ ꯈꯥꯕꯩ ꯑꯗꯨ ꯊꯅꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯆꯅꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯂꯝꯕ ꯄꯥꯝꯍꯩꯕꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ, ꯍꯥꯏ ꯑꯥꯔꯀꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯧꯔꯛꯑꯦꯗꯅ, ꯑꯗꯣ ꯃꯊꯛꯇ ꯄꯥꯔꯇꯤ ꯃꯆꯥ ꯑꯃꯁꯨ ꯇꯧꯐꯝꯒꯤ ꯀꯥ ꯑꯃ ꯂꯩ, ꯑꯗꯨꯗ ꯆꯪꯁꯤꯗꯅ, ꯑꯗꯨꯒ ꯆꯅꯨꯅ ꯀꯩꯀꯩ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯖꯔꯛꯀꯅꯤ꯫ ꯍꯣꯏ, ꯌꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯔꯠ ꯐ꯭ꯂꯣꯔꯒꯤ ꯂꯦꯐ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯀꯥꯗꯨ ꯄꯪꯆꯥꯎ ꯆꯥꯎꯕ ꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯝꯂꯤ ꯗꯦꯀꯣꯔꯦꯁꯟ ꯑꯗꯨꯁꯨ꯫ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕꯗꯨꯗ ꯑꯍꯤꯡꯒꯤ ꯏꯪ ꯂꯥꯎꯕ ꯑꯇꯤꯌꯥꯕꯨꯁꯨ ꯎꯕ ꯐꯪꯏ, ꯑꯃꯗꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯣꯟꯁꯥꯏ ꯄꯥꯝꯕꯤ ꯈꯔꯁꯨ ꯂꯩꯔꯤꯕ ꯒꯝꯂꯥꯁꯤꯡꯗꯨꯗ ꯊꯥꯔꯤ꯫ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ꯫ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯃꯤ 3ꯃꯨꯛ ꯐꯝꯂꯒ ꯄꯥꯔꯇꯤ ꯇꯧꯕ ꯌꯥꯕꯒꯤ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯐ꯭ꯂꯥꯋꯔ ꯚꯦꯁ ꯀꯌꯥ ꯇꯔꯨ ꯁꯦꯝꯂꯤꯕ, ꯑꯗꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥꯡꯂꯩꯅꯅ ꯕꯜꯕ ꯑꯃꯁꯨ ꯊꯥꯟꯗꯨꯅ ꯊꯝꯂꯤ, ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯂꯦꯐꯀꯤ ꯐꯛꯂꯥꯡꯗꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯇꯥꯡꯕ ꯋꯥꯏꯟ ꯀꯌꯥ ꯑꯃ ꯔꯦꯛ ꯆꯪꯗꯨꯅ ꯁꯦꯝꯂꯒ ꯊꯝꯂꯤ꯫ ꯃꯗꯨ ꯄꯨꯝꯕ ꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯄꯥꯝꯍꯩꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯝꯍꯩ, ꯁꯤꯗ ꯐꯝꯃꯨ, ꯑꯩ ꯋꯥꯏꯟ ꯑꯃ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯆꯜꯂꯤꯕ ꯔꯦꯛꯁꯤꯡ ꯑꯗꯨꯗ 5ꯁꯨꯕ ꯔꯦꯛꯇꯨꯗ ꯂꯩꯔꯤꯕ ꯋꯥꯏꯟ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯒ꯭ꯂꯥꯁ ꯑꯅꯤꯗꯨꯗ ꯍꯩꯗꯨꯅ ꯄꯥꯝꯍꯩꯕꯗ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯤꯔꯛꯂꯤꯕꯗꯨ ꯄꯥꯝꯍꯩꯕꯁꯨ ꯂꯧꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯤꯌꯔꯁ ꯇꯧꯅꯗꯨꯅ ꯁꯤꯞ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨꯁꯨ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯄꯨꯈꯠꯂꯛꯂꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯄꯥꯝꯍꯩꯕꯅ ꯆꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ, ꯍꯩꯁ, ꯉꯁꯤꯗꯤ ꯌꯦꯟꯖꯥꯡꯁꯤ ꯍꯥꯎꯗꯣꯔꯤꯍꯦ꯫
ꯆꯅꯨꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯎꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯑꯋꯥꯠꯄ ꯂꯧꯔꯛꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯀꯨꯝꯈꯤ ꯃꯍꯥꯛ ꯍꯦꯛ ꯀꯨꯝꯈꯤꯕꯒ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯄꯥꯝꯍꯩꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯝꯍꯩ ꯏꯁꯩ ꯇꯥꯁꯤꯔꯥ ꯌꯥꯏꯅꯦ ꯇꯥꯁꯤꯅꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯏꯁꯩꯒꯤ ꯈꯣꯡꯅꯕ ꯊꯝꯂꯤꯕ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯃ ꯊꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯄꯪꯍꯧ ꯍꯧꯕꯗꯤ ꯅꯠꯇꯦ ꯈꯝꯕꯟ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯈꯝꯕꯟ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯃꯗꯨꯒ ꯇꯥꯟ ꯆꯥꯟꯅꯅ ꯆꯅꯨꯁꯨ ꯆꯥꯅꯕꯗꯨ ꯄꯨꯔꯒ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯒ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯄꯨꯝꯕꯒꯤ ꯅꯥꯀꯟꯗ ꯄꯥꯝꯍꯩꯕꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯥꯔꯀꯦ ꯅꯪꯒꯤ ꯏꯁꯩꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯃꯍꯤ ꯆꯦꯜꯂꯦꯍꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯆꯅꯨꯁꯨ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯅꯣꯛꯂꯨꯕꯁꯨ ꯇꯧꯔꯨꯗꯅ ꯑꯗꯨꯃꯛ ꯁꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗꯇ ꯍꯥꯏꯔꯛꯂꯝꯃꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯕꯗ ꯅꯠꯇꯦ ꯈꯨꯠ ꯁꯥꯁꯤꯁꯨ ꯃꯔꯦꯡ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯤꯕꯅꯤ ꯑꯄꯥꯏꯕ ꯊꯣꯝꯅꯤꯡꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯔꯤ ꯑꯃ ꯏꯂꯩ ꯂꯩꯅꯗꯕꯗꯨꯗ ꯄꯥꯝꯍꯩꯕ ꯉꯛꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯍꯥꯔꯀꯦꯅ ꯍꯥꯏꯗꯨꯕꯣ ꯑꯄꯥꯏꯕ ꯄꯣꯠ ꯊꯣꯝꯅꯤꯡꯉꯦꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯋꯥꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯆꯅꯨꯗꯨ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯇꯧꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈꯤꯗ꯭ꯔꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯥꯛꯅ ꯊꯝꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯇꯥꯟ ꯀꯥꯏꯅ ꯃꯅꯥꯎ ꯍꯦꯛ ꯊꯤꯜꯂꯛꯏ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯄꯥꯝꯍꯩꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯇꯅ ꯃꯇꯝ ꯃꯥꯕꯨ ꯉꯥꯏꯖꯕꯅꯤ ꯑꯗꯨꯃꯛꯅ ꯊꯥ 5ꯒꯤ ꯃꯇꯨꯡꯅꯤ ꯆꯍꯤ ꯐꯥꯒꯗꯕ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯅꯤ ꯆꯅꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯇꯧꯐꯝꯁꯨ ꯈꯪꯗ ꯃꯁꯥ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯒꯨꯝ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯅ ꯀꯝꯄꯅꯤ ꯐꯥꯎꯕ ꯆꯠꯇꯅ ꯊꯥꯔꯤꯕ ꯑꯄꯥꯛꯄ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯊꯕꯛ ꯉꯟꯅ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯆꯠꯈꯤꯕꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯆꯅꯨ ꯃꯊꯟꯇꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯔꯒꯤ ꯕꯦꯜ ꯑꯗꯨꯁꯨ ꯈꯤꯡꯂꯛꯂꯝꯃꯤ ꯆꯅꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯛꯏ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯅꯨꯄꯥ ꯑꯃ ꯃꯃꯥꯏꯅ ꯃꯥꯛꯁꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯅꯨ ꯍꯥꯏꯐꯦꯠꯇꯤ ꯉꯛꯄ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯦ ꯍꯥꯏꯅ ꯉꯛꯄꯗꯨ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥ ꯍꯪꯕꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯁꯥꯔ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯊꯥꯔꯛꯄꯅꯤ ꯌꯨꯝꯗꯒꯤ ꯐꯥꯏꯜ ꯑꯃꯠꯇ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯍꯣꯏ ꯌꯥꯅꯤ ꯆꯪꯕꯤꯔꯛꯎ ꯀꯔꯝꯕ ꯐꯥꯏꯜ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯛꯀꯦ ꯔꯦꯠ ꯃꯆꯨꯒꯤ ꯐꯥꯏꯜ ꯑꯃ ꯃꯥꯒꯤ ꯗ꯭ꯔꯣꯋꯔꯗ ꯌꯥꯍꯧꯋꯦ ꯍꯥꯏꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯊꯨꯅ ꯂꯧꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯨꯗꯨ ꯆꯪꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯍꯦꯡꯀꯆꯤꯞ ꯑꯃ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ ꯆꯅꯨꯁꯨ ꯇꯍꯥ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯥꯏꯜꯗꯨꯗꯤ ꯂꯩꯍꯧꯗꯤꯌꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯕꯗ ꯑꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯩ ꯂꯧꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯨꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥꯗꯨꯅ ꯆꯅꯨꯕꯨ ꯆꯥꯛꯈꯨꯝꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯆꯥꯛꯈꯨꯝ ꯌꯧꯔꯛꯂꯕꯗ ꯆꯅꯨꯒꯤ ꯃꯅꯤꯡꯗꯒꯤ ꯆꯅꯨꯒꯤ ꯆꯤꯝꯕꯥꯜꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯦꯡꯀꯆꯤꯞ ꯑꯗꯨꯅ ꯃꯦꯟꯁꯤꯜꯂꯛꯏ ꯑꯥꯔ.ꯀꯦ. ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤꯒꯤ ꯆꯤꯌꯔꯃꯦꯟꯅ ꯐꯝꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯐꯥꯏꯜ ꯑꯃ ꯌꯦꯡꯂꯝꯕꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯆꯣꯡꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗꯗꯤ ꯀꯌꯥ ꯈꯟꯖꯤꯟꯗꯅ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯇꯧꯔꯤ
ꯄꯂꯦꯜꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯅꯤ ꯆꯅꯨꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯆꯅꯨꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ꯫ ꯆꯅꯨꯁꯨ ꯃꯃꯥꯏꯗ ꯑꯏꯪꯕ ꯈꯔ ꯐꯥꯎꯔꯛꯄꯗ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯆꯅꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯐꯤꯁꯤꯡ ꯑꯗꯨ ꯍꯣꯡꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕ ꯆꯪꯁꯤꯟꯗꯨꯅ ꯂꯧꯈꯠꯂꯒ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯅ ꯅꯜꯂꯒ ꯊꯅꯝꯕ ꯆꯦꯇꯠ ꯑꯗꯨ ꯎꯕꯗ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫